lamdam asida nongmagi tahai uhaidaba thodok kaya thokpa hengalakpa kuloinana ngarang numidang Thobal Ningombamda hek Pokminnaba Manaonupana Nongmei na kapagi thodok amada Mayamba Sire hairi Police ki paw asina hai thodok asi ngarang numidang pung 8 makhairum tabada thokibani thodok aduda laikhidraba Mayamba adugi maming Sapam Swaminath chahi 94 kawi mahakpu Nongmei na kaplam liba Manaonupa adugi mamingna Sapam Somorjit chahi 92 apokpa ibomja kawi Thobal Ningombam singam leiraktagini hairi Paw asina hai Nongmei na kaplam liba Sapam Somorjit police na fagat kibaga loinana laikhidraba Mayamba Sapam Swaminath su Jenims ki middle sangda thamkhre hairi ID News na phangba pawda laikhidraba Mayamba Swaminath ase Thobal Tomjingda leiba Anandapurna English School da oza oiribani aduga Manaonupa Somorjit na ATM butta paisa hapa chatpa singi security oina leibani hairi